Imes TV meeting tabiribasingbu ahambamaktada taramna okchabagalonena nomaiteng konjechoina kurumjari maraki pau miyamda pizari. Ministry of Road Transport and Highways ki makhada Imphal East ki top dasharada saba Institute of Driving Training cum Research Center ngasi Chief Minister N Birena sangakre tharom aduda wa ngangaduna Chief Minister na haikibada haukiba tha mari manga asi miyamna awa ana kaya nangle thokliba thaudok asi Indian Union gi mayokta tauba lani haibasi Khangnarabani aduna asigumba forcing asina Manipur bu thugaina bu hotnariba asidagi kananaba state amadi center na paikhalakpa thabak tharomsingda miyamna su sogatpiu haiki. Amaromdasu Lamphel Patpu mahausa mamangai matamda leiramba park ki saktamsing amuk handuna water body same na bagi pandamda lengak na paikhatpa rejuvenation of Lamphel Park water body to alleviate urban flooding in providing sustainable water resources for Imphal city and promoting ecotourism project ngasi Chief Minister N Birena haudokre. One side highly big social issue koi atopa made koi ki state ki leidu mayam sigi darkar le development ki pochi so koi le pa yada benina koi ngasi ki sitangai fadana yamna long due dream ni manipuri praja punamaki yamna phajubra landscape she leida kis leidu hill range aduga lake ki water bodies ki bajara pochi koi khushiyam na mangana mai bada Kusemna, all the human sassan and a parts of the Kundasandana, Fundan and a man and the top of the organization. I became a collection, I presented Harajari. PHE Division Thawal Sinduna A Garbage Free India Haiba Hiramda Thasigi Amada Pangtokiba Swasta Hi Seva Painting Competition da Makok Matang Taraba Singda Manayan Tupagi Tharom Amangasi DC Thawal Conference Honda Pangtokre Category Ahum Tokna Kaidotuna Thawal District Hangdok Liba Relief Camp Singda Changja from Loduna Leiba Mahiri Singna Changdam Nakiba Painting Competition gi Manayan Topa Aduda DC Thawal Ahantem Subas IAS PHE Division Executive Engineer Athokpam Borun Amadi Staff Singsu Saruk Yaki Competition Adugi Category 1 Class 1 Dagi 3 gi oina More Ward number 7 Turel Wang Malekai Dagi Livestream Lanchen Ban Ahanba More Ward number 7 Haino Makong Lekai Dagi Thangzam Arbina Chanuna Anisuba Amadi Napat Awang Lekai Dagi Yumnam Lanchen Bi Chanuna Ahum Suba Taraktuna Mathangsin Asen oina lupa lising amaga changwa lising ama amadi changwa galone na momento amadi certificate kusinaki Category 2 Class 4 dagi 7 gi oina Sugunu dagi Angom Thoiba Maitena Ahanba More Ward number 7 Turel Wang Malekai dagi Maibam Sana Thoi Maitena Anisuba Amadi More Ward number 7 Haino Makong Lekai dagi Yumkhai Bam Arun Maitena Ahum Suba Taraktuna Mathangsit na sen oina lupa lisingam ga changwa lisingama amadi changwa ga loina na momento amadi certificate kusinaki Category ahum Class 8 dagi 12 gi oina More Ward number 7 Haino Makong Lekai dagi Ningthauzam Purnima Devi na Ahanba Lekai asimakta dagi Haikruzam Devajit Maitena Anisuba Amadi Sugunu dagi Angom Panthoi Chanuna Ahum Suba Taraktuna Mathangsitna sen oina lupa lisingam ga changwa lisingama amadi changwa ga loina na momento amadi certificate kusinaki Yairimpok Bamo Lekai dagi Ningombam Ranjit Cable Ingo Ningsing Laikhidabagi Ningsing Kumonga Mari Lenena ngasi Imphal East ki Yairipok Laimanai Youth Club Yairipok na hangniba relief camp da Laivasing da Chaklen Chaminakre Laikhidraba Ranjit ki Loinabi Ningombam Ongbi Susila Devi Masanupa Singh Sanathoi James Roshan amasung imung manungna Manipurda haujik thokliba lana sida lanjinaduna lairibasingda Ningsing Kumon Tarponga Mari Lenena Lighting gi oiba tharomga loinena ngamjaba Chaklen ama chaminabani amadi kemta leiriba angang singdasu acha athak sing yentoki ningsing bayabadi lekhidraba Ningombam Ranjit Manipurda Sin TV ICTV linkhalakpa matam aduda Yairipok Cable TV Network YCTV linkhatuna Yairipok maikegi miyamda I pau phanghanbagi thabak tawrambani Search Auxiliary for Social Action Kasa Haina Khangnaba New Delhi da West Toba Charaba Organization Asina ngasi Kakching District Relief Camp manga haibadi Indoor Stadium
Manipur College, Kongoi Community Hall, Sanatombi High School, Kairak Amadi, Wabagai Higher Secondary School da Leiba, Lanjenarak Pasingda Lupa Lak Mangarom Oigadaba Yamlo Potlam Sing Yentokre, Imung Zahum Kangatuna Ngasi Yentokiba Potlam Singdi, Imung Amada Cheng Kezi Kunmanga, Mushori Dal, Hangam Tau, Tum, Tarpaulin, Bucket, Kankan, Double Bedsheet, Towel, Nupigi Sanitary Patching, Liquid Dettol, Lifebuoy, Sabon Amadi, Angang Singi Biscuit na Chingba Yauri, Tharom Aduga Marilena Kasagi North East in Charge Meru Lazarus na Haikibada, Kasana Lebak Sigi later Lairagi Damak, Tingbang Piduna Lakli, Handaksu, May Homdagi Tokiba, Laibak Tiba, Taudo Asigi Damak, Junta Dagi Hona, Kasana Manipugi Ching Amadi Tamda Ladiba, Relief Game Singda, Jana Taknaba Yauna, Hingba the Sangba Ate Polam Kaya Piduna Lakli. Handaki asina ahumlak subani mahakna lanjenarak pasingda makoigi damak Bharat pumbana Manipurda athubada santi handilaknaba isorda khurumli amadi isorna su madu soidana tabigani haiki ngasigi tengbang pibagi thorom aduda relief camp singi coordinator oina N Munal Maitai amadi Songaidar Tontang secretary weaker section Manipur su saruk yaki Palen Manaki Lemangai Chingjilda, Assam Rifles ka Prajamiyam Gamuknabada, Assam Rifles na kapsaropa Maruna Panbadagi, Operation Anirak Tauduna Hawat Kangkat Ngamdana Lariba, Kairak Mamang Lekaidagi Samurai Lapam, Satyam Sarmada, Maya Pai Bilub, Kairak United Development Association Kairak IYC Club Amadi Lanai Miyoi Kayana Selgi Mating Pangkri, Mating Pangba Aduda, Maya Babi Amana Fongdorak Bada, Saitiam Nangalgi Sarukta Nungmay Maruna Pandagi Operation Anirak Taruri, Saitiam Mahakna Seltanduna Imung Puduna Lakpani Adubu, Mahang na Sotuna Laibadagi Mahak Imung Aduki Matik Wana Lay Haiki, Manipur Lengaki Maikaidagi Asok Pasingda Mating Pigani Haina Lautokrabasu, Saitiam Gi Imung Nangasipauba, Lengaki Maikaidagi Lupa Amapawa Mating Pirak Palatri Haiki, Mahakna Makata Aduna Haiki Bada, Imung Puramba Saitiam Sotuna Laibagi Awa Mayok Naringida Amuk, Operation Anirak Tobagi Layang Nabhot Nabada Hena Awa Mayok Nari Haiki. Hoigi Hantaki Palengi Todokta, Maasi, Samai Pana, Palengi Todokta, no make up Salakpada, yet Tamba, Kwangi Sarukta, Palaga, Oitanga Sarukta, Paudokuna, Yam Natizada, Pibamda, Lerabanga Mani, Asida Koi Kerang Mera Pai Bigi Satagi, Hanboina, Angamba Mating, Supangzakre, Aduga, Masisu, Magi, Anisuba, Magi, Pu Karapadagi, Magi, Amuk cannot of the Vayada, the percent of the Vayada, Anisuboino percent Pada. Taukrabangang asida koi anirok suboina kairang mera paibina angamba sengi mating ibalak sabani Kuki narco terrorist singna minungsi macet ama phawa yaudana tamthina punsi pikhamna hankraba Sagol Bantera Tongbram Lekaidagi Luwangbi Lingthoingambi Chahi 13 amadi Takyel Kolom Lekaidagi Fizam Hemanjit Chahi Kun Makhoi Aniga Loinana Haujikta Thariba Lana Sida Lekhidraba Athoba Singi Damak Ngasi Wabagai Lamkhaida Leiba Amutobi Divine Life English School gi Management Committee Teaching Non Teaching Staff amadi Mahairoi Singna Awaba Phongdokre Ngasi gi Awa Phongdokba aduda Lekhidraba Mahairoi Ani amadi Singi Tawaina Mapugi Lekoda Ingna Chikna Lehanbinaba Mapugi Mapamda Ani Tumina Leptuna Taunizaki Loinena Makogi Awa Maisalang Horaba Imung Singi Awabatisu Saruk Yaki Sub Treasury Office Kaksingi Makhada Leiba Pensioner Singi Photo Kapa Chatliba Tha October gi Tang 13 dagi 16 fawba Numit Khudingi Ayuk pung 13 dagi Nungthil pung 2 makhai fawba Office Asida Pangthuklagani haina Sub Treasury Officer Kaksing na khanghalakli Maram masina Pensioner Singna Masagi Pension Book Puraklaga Photo Kapa Laknaba Kaksing District Pensioners Association gi President na Thorakpa Cheryl Amana Fongdorakli Pensioner Singna Photo Kapa gi Numit Tang 13 dana Kaksing Khunyai Wairi, Jumnang, Kairak, Sora, Palel, Komna Thabi, Tang 13 da Wabagai dagi Sugunu, Shero Pauba Aduga, Tang 16 dana Kaksing Khulen, Chumak Lekai, Paji Lekai, Makha Lekai, Mayai Lekai, Laitagol, Ningthau Lekai, Moyang Tem Lekai, Amashung Turel Wangmagi, Pensioner Singna Photo Kapkani Hairi. Hauzik Manipurda Thokliba Kangluki Irangasi Arambai Tengol Maitai Lipun Amadi BJYM gi Barisna Inchillaga Thokhanbani Chief Minister gi Thawinsin Makhada Barisna Maitai gi Yum Kayamai Thaki Haina Retired MPS Thaunaujam Brindana Social Media da Thagalakhiba Asigidama Brindagi Mathakta IPC gi Section 121 135 Amadi 503 gi Makhada FIR loss Taunaba Oshina advice to Biu Haina BJYM gi Baris Sarmana Imphal West ki SP da ngasi
wakat cherol ama pisinkhre wakat cherol aduda makha tana hairibana brindana mango tretan kaya tawi hairi maram aduna mahaki mathakta matik chaba action laukhatpiu hairi Ningthaukhong Ward No. 1 amasung Taramari apunba Maira Paibi Lupna Kuki Narco Terroristsingna thengnariba lan asida thawaina pontha pikhrabasing amasung Ima Memchobigi mafamda Maira katuna ikai khumnabaga loinana solidarity utpaga loinana mihathina hatopikhrabi mahairoi ani luwangbi ningthoingambi hizam amasung fizam hemanjit ani gi justice phangalu haiduna khongjang changsinkhre Jiribam district ki Babuparada leiba apunba Jiribam Maira Paibi AJMP office ta laikhidraba poirei leimarol Maira Paibi apunba Manipur president oina Thaupurambi Ima Longjam Ongbi Memchaubi gi mangani lehun tambagi thawrak ngasi Jiribam district ta su AJMP na sanduna hailei amadi Maira katuna tharom asi mapung phana pangthokre tharom asiga mai lenana AJMP gi president A Susila Devi na haiki Manipur gi poirei leimarol Maira Paibi apunba Manipur gi president oinambi Ima Longjam Ongbi Memchobina leikhidabagi mangani lehun tambagi thorom Jiribam da su pangthokli Ima na matam sangna Manipur gi damakta nishaban lisingamaga chamapan humdra da su yamna kanna nahasingbu nisha chadanaba kanna hotnajabada chauna saruk yaki matam adudagi Ima na Manipur gi damak awaba kaya ama thengnaki Armed Forces Special Power Act apspa asilau thoknaba hotnabada su Ima na poirei leimarongi mangjin thaduna Maira Paibi singi luchingbi oina saruk yaki Manipur gi achauba thabak tharom kaya da saruk yaduna afaba lambida lamjingnaba yamna kanna hotnaramki amadi manorama nupi oibi singbu kannanaba hotnabadasu chauna saruk yaki asida natana awaba kaya amasu Imana mayoknaki ngasi mak oriba Manipur gi fibam asidasu Imana tang 16 phauba awaba kaya saruk yarami tang amada Imana manung matam sadana aikhoi mayambu thadokduna leikhidaba asida sorga gi leikolda ingna jikna leinanaba imagi mafamda hailei katpani haina mahakna fongdoki ngasigi tharom aduda AJMP JDO Ajuka Amoba MSF amadi atai atopa CSO singna saruk yaki ngasi ayuk anganba pung ahumlom taba aduwaida Mumbai gi Goregaon West ki Azad Nagar area da leba J Bhavani building maina chakpagi thodokta mioi tayet lekhidre mioi nifu hemna aso apan nangkre asopa sing HSBT hospital amasung Cooper hospital Mumbai da pukhatuna laikanari lekhidraba mioi tayet ki manungda ani di angang ni hairi mathol taret wangba building ado maikai marida maina yomsinduna saki batanatana ground floor da leba dukan sing amadi park tawduna leba gari sing su maina tumna saki hairi ngasigidi maraki pau pijaba matang asida loisinjare mi yeng tabiribasingbu amuka na kurumjari